Pineng tabiriba pumnamakpu khurumjari. Isa khetrimayumna taramna okjari. Sandokjariba thorom asi Impact TV gi entertainment news kya gi pawdam puzarliba Mami Mapao gi thoromni. Ngasi Mami Mapao gi chamaga humpudrama panrak suba episode asida karikar Mapao sing puzarliba ga habadu miyamda thamjage. Thado yumnamna Miss Universe Manipur 2026 ki title laukibagi Mapao. World Music Day amasung National Awardee sing taramna okibagi Mapao. Father's Day ga mari leinana nungsiba ipa haiba music video album phongkibagi Mapao. Aroibada South and Southeast Asia Online Content Creators Conference da Somalai Sherm amadi Moyangthem Jain saruk yakibagi Mapao. So guys, ngasi ki ahanba Mapao da puzarli basi Miss Universe Manipur 2026 ki title Thado yumnamna laukibaga loinana Mumbai da pangthokadariba Miss Universe India 2026 da Manipur gi contestant kunna saruk yaduna Palace Compound da leiba Maharaj Chandrakriti Auditorium da pangthokiba Miss Universe Manipur 2026 ki Mapao asi miyam punna mining tamin asi. Thado yumnamna Miss Universe Manipur 2026 ki title laukibaga loinana Miss Universe India 2026 da Manipur gi mahut sinduna saruk yaragani. Miss Universe Manipur 2026 ki grand finale Jun kunmathoi da Palace Compound da laiba Maharaj Chandrakriti Auditorium da pangthokibani. Contestant kunna saruk yaduna pangthokiba Miss Universe Manipur 2026 aduda Thado yumnamna title laukibaga loinana India gi asauba beauty pageant ama oiriba Miss Universe India 2026 da Manipur gi mahut sinduna saruk yabaga loinana Miss Universe India 2026 ki winner aduna Miss Universe 2026 da India ge mahut sinduna saruk yagadoribani. Pangthokiba Miss Universe Manipur 2026 aduda laibak asigi masak nairaba Mumbai digi ex model Sital Sarmana so adugi direction amadi choreograph su piki. Miss Universe Manipur 2026 adu Miss Universe India gi staff director su oiriba saknairaba fashion designer Robert Nauremna achoba thodang lauduna pangthokibani. Beauty pageant adugi manung channa isai nomai yauna nungairaba entertainment ki oiba thoram kaya amasu pangthoki.
2021 da Bhagyachandra Open Air Theatre gi Foundation Day ga loinana World Music Day amasung National Awardee sing taram nu okpagi thoram ama Manipur lengaki Art and Culture Department na sinduna Imphal gi Palace Compound da laiba Bhagyachandra Open Air Theatre boat da pangthokhibagi mapa ase mu myam punna meeting taminasi Bhagyachandra Open Air Theatre gi Foundation Day ga loinana World Music Day amasung National Awardee sing taram na okpagi thoram pangthokre Thauram adu Manipur Laingaki Art and Culture Department na sinduna Imphal gi Palace Compound da laiba Bhagyachandra Open Air Theatre boat ta pangthokhibani Thauram adu gi manung channa Manipuri film aikhoi gi yumda Best Cinematography National Award phanglakraba Impact News ki video editor Ningombam Johnny Yauna National Award di kungani panda Chief Minister gi artist ki tengbang makhada sel gi mana amadi shawl khusinaduna ikai khumna ba utpagaloina na pukning thogatki Malem pumpana masak khangliba lamdam asigi magun wanglaba art and culture gi fazaraba saktam amasum machat kaya asi ngasigi amadi tunggi mirol singna masak thokna magun manghandana thamlam si haina art and culture gi minister KS Lokenna thamlakli koi mioi bani yung phong dana po mioi ma po ne hai alaman lai singa duna koi na hinglingai matam sida koi nuksi sana na leiraga koi lamdam sida amata hoi bagi wakhal ronda punna hingmina matam da tung koina koi se tung koina ai gi dharma kudima ai gi jati kudima loi le hoda bani aduna koi masem unity hoi to gen jen mana to gadi amana amabu yung thinaragadi kaitang hoi dai koi mioi ba koi se nungai bam chulai le hoi sigi ba mi imta halakta bani ma aduna sigi laibiri ba timbiri ba sigi function sigi khonong sa ba loroga aina thamjaning madi koi lamdam jida koi amata hoi bagi wakhal ron da punna minna bagi wakhal ron thamsi Manipur gi fazarba art and culture gi saktam amasung machat kaya asina malemda Manipur bu masak takpada natana chawkhat lambi da su mangjil thabu ngamni haiba wafam asi Mami Mapao gi maikai dagi thamjaba ga loinana National Awardee singbu thagatpa amadi nungaiba phongdokchari matang swaida yamna tenba bre amtang lawjage khonglayang na hanjarke Impact TV bu meeting taduna lebiu Mahapapi! Yeah, me masak kangdam saradana. Noi ponmak ising manung sida pulap namjilura. Ha? Pulap namjiluro. Ibungo yai mani da sidia. Mahabharat ki wari paringdagi miyamna audio cassette oina thoina hena tana khraba Impact Entertainment Channel na puduna lakchari Zagat asina kunti gi matik magun khangna naba thawoina sinba oiba tai. Areba pot hapko aiba yumugi bai kadu tajarabani imung duna leiramba pot chai makai loina lobudi yarabani adumako madusu nasana tawjaramde palibango bhimna kanana sariba kuntina kanana sariba Arjun sariba sina kanaba oirigaba pumnamak mitmangda thamduna anoba mahawa makudol tamjagadabani Na paijer beching kuba mase prithi matai mai be magi thakta sai thok jage. Yengo nangi namangda bhagabana putigom pambigi masakoina leplare namit pangkog lo kunti yengo kunti soidanamak miyeng tabiu Impact Entertainment Channel da Mahabharat ki wari paring Welcome back. Adom na meeting tabiu ba si Impact TV da sandokchari ba Mami Mapao gi chamaga humpudra mapalak suba episode ni. Break ki matungda puzarli ba Mapao sina. Father's Day ga mari lainana June gi kunmathoi da Nirmal Foundation na puthokpa Hamom Sadananda na saysakpa nuksiba ipa haina mingthonba Manipuri music video album ama miyamda khudo tamkhibagi Mapao ase mu miyam punna meeting tamis Nirmal Foundation na puthokpa nungsiba ipa haina mingthonba Manipuri music video album ama Father's Day ga mari lainana phongkhre music video album adu Thangal Kaithel MZ Avenue de laiba Hotel Yaifawada June kunmathoi da pangthokpa thauram amada release tawkhibani Manipuri music video album asida Sadananda Hamom Avenau Kishan Jitesori child artist singda
Laishi Nganba Namairakpam Kiai Nganbi RK Doran Laurembam Clara Mutum na Chingbana Maruoiba Saktam Langli Manipuri music video album Asigi Say Saklibana Hamom Sadanandani Ishay Asigi lyrics ta Robin Sharma Samurai Latpam Amadi music director na Arun Piano ni Mapa oiba amana machasingidamak imung adugidamak lauriba thaudang adubu saithariba Manipuri music video album Nushiba Ipa hariba asi yamna ningthizaba pukning nushihanba music video album ama oibata natana miyamnasu yamna pamnaba music video album ama soidana oigani haibagi thazaba adu Mami Mapao ki maikaidagi thamjari aroibada puzarliba Mapao asina Chinagi Yunnan Media Group na yumbu oiduna Yunnan Provincial Department of Publicity na sinduna Chathakiba ahanba South and Southeast Asia Online Content Creator Conference da Manipur dagi saknairabi actress Soma Laishram amadi Warangthem Jerina saruk yakibagi Mapao asi amuk miyam punna miteng taminasi Ahanba South and Southeast Asia Online Content Creators Conference ta Manipur dagi saknairabi actress Soma Laishram amadi Moirangthem Zerin saruk yakre conference adu China gi Yunnan Media Group na yumbu oiduna Yunnan Provincial Department of Publicity na sinduna chathakivani Kha amasung Khanompo Asia gi leibak taragi influencer amadi content creator kuntrana saruk yaduna chathakiba conference aduda Manipur dagi Soma Laishram amadi Moirangthem Zerin the trophy piduna ikai khumnabasu utkhi loinana saknairabi actress Soma Laishram the Yunnan Media Group the South and Southeast Asia Online Content Creator Alliance Star Co-Creator gi mana khusinaki thauram adugi manung channa Moirangthem Zerin na China amadi Manipuri culture gi fazaraba performance kayasu utkhi Yunnan Media Group the South and Southeast Asia Online Content Creator Alliance Star Co-Creator gi mana saknairabi actress Soma Laishram da khusinnarakpada Mami Mapao gi maikaidagi thagatpa amadi nungaiba phongdokchabaga loinana tungdasu hena mai pakpa soiden oibiu haiba wafam asi thamjari. And that's all we have in this episode. Mathang episode ta anauba Mapao kya ga loinana mulakjage. Until then, keep watching Impact TV and yes, never forget to subscribe our channel and to leave your suggestions and feedbacks in the comment box. Till then, bye-bye.